Ngara nungdang phongkiba pandam pause dagi maru oiba pau khara khangasaraga miyamda khudo tamjige President rule laiba state amagi phibamda Manipur laide MPB mall Manipur da thokliba wato ase state subject ama oiraga so state ke head oiniba se minister da kariguma makhal amatigi constituency ne piba sakti leitabong khudimak center ge yakada chatliba asimakna Manipur asi President rule laiba lamdam amaga manaba phibamda laide hana Inna Manipur Parliamentary Constituency ki MP Dr. Angamsa Bimor Akoizamna Fongdokre Free Press Journal na lawa interview amada mathakki ofam ase phongdoladuna MP Bimor na hai Manipur da tholiba tha taraga manga helaglaba irang asibu laksinaba honabade state lengana center ki yaka yengduna leire home gi thabaksu puriba se minister amada piriba sakti punamak unconstitutional oiba mongda center na supai paraga makhoi gi khodombina thimba maikaida satli Lariba state lenga asina karigumba thaba amata mating laina tawba ngamdana leire amaramda Manipur da mamang sai ki me ahum dagi irang tolakpadagi irang asibu laksinabani haiduna center force personnel lising hompu Manipur da thajilaktuna leire adu wasuk yamkhraba center forcing achi leina leina ngasi phawba irang asidi laksima ngamdana leire Central Force na lan khambagi thabak da kuki singda misang sambugom tarokpuna ngasi de maite community na Central Forces singda Thajaba Lektabani Hanasu, MP Bimol na Makatana Pongdoki. Manipur the totally be Iranga Silos in the Hangi Haravadi, Central Government na Puksen Sang at Thabak Tabon Singi, Prime Minister Narendra Modi na Kudakta Manipur BJP, Legislature meeting Pongtok Pagalonina, Maray Anilong and Langaka Thabak Tabon Sangi, Masigi Matakta State Police Force Singi Housing Ladiba Piva Masi, the structure of Bagalonina, Central Agency Singi Kusamnana Santi Hanjilagnaba, Thabak Sin Lokapangam Hangadabani. Rasinti thousand yawa demand kudima reject tawgadabani masigi matangda lengaki chapchaba phirep laigadabani maru oiba isu ama oiriba illegal emregan amade drug trafficking gi thabak thingnaba honagadabani masi khaktana community gi marakta nungsinadaba asi handa hanba ngamgani loinina hauzik khuthoknariba community ani ge marakta lainariba wakhal tanadaba asi ko anbaga loinina santi purapa ngamnaba honabada Nakal anigi marakta wari sananaba civil society organization singna thawang lobodaka lay hanasu MP Angomsa Bimor Akoizamna Fongdoki Center na Manipur irang loisingi habagi wakhalaite CPI Prime Minister Narendra Modi na Manipur irang loisinaba honabagi mahutta koiba satuna laire Center na Manipur irang asi loisingi habagi wakhalaite haina CPI Manipur State Council ge Assistant Secretary M Joy Kumar na Fongdorakli Manipur irang loisilo hajna CPI Manipur State Council na senduna rupa mahal tanks na laiba irapa babanda ngasi pangthokiba wakal mifamda saruk yaraduna Joy Kumar na phongdokhibada leba ani ki marakta soknaba landa sijinagadaba drone bombing kuki entrance singna sathalaklaba fawa center amade setlengangna thausadana ithokli Manipur irang asi loisingi haipagi wakhalon center ja leite masiduna tana center gi loisingba singna su irang asi ki warasim proknaba Honaningbagi mamitade Manipur irang asigi warasim proknaba honabagi mahutta Prime Minister na atopa lebak singda koiba chatuna laithoklei Drone bombing sathalaklaba su PM na tumini laisimba yaningde Drone bombing sathaduna misi mina yauna aso apan kya nanglaba faba Prime Minister Narendra Modi na tumini laisimba asi yaningde Atubada ingtapa amadi tangtu laitaba hanjilaknaba thabak lakhalo haina RPR Thawale State Unit ki President K. Biswajit na phongdoraklei Kaisampati Labour Party asigi office ngasi pawmisinga unaba amada mahangna phongdokhibada tha asigi amada kautrukta thokiba drone bombing da micham nupi ama laikhidaba yauna aso apan kya nangankiba adu party asina thamoi songna nungaitaba phongdoraklei asigumba terrorism ki thawung asi awangba thakta yaningde lingaki mai lainaba singna tamthiraba thawdo asigumba amu hana thoktanaba akamba section thorang sing lokhatpiyo loina Manipur miyam gi mihut oina khankiba Lok Sabha gi MP aninasu Thawdo asigi matangda center gi luchingba singda taksinduna Manipur da ingtaba praknaba thabak paikhallo miyam gi ihul khangna thabak pangthokpa ngamdrabade MP anima matik chadabade haina lawduna miyam gi khandaba luchingbane haina lawgani haike Drone bombing chathabada senaba kuki maintain sing serak pihawdrabade tungda misal biological welfare chatharak loi hainingai leite P Sarasandra Drone bombing chathaduna micham hapa kuki maintain sing matam chana serak pihawdrabade Tungda misal biological welfare chatharak loi hainingai leite haina Manipur Pradesh Congress Committee MPCC ge General Secretary P Sarasandra phongdorakle hangang leiba mahaki yumda pawmisinga unaba amada
ꯄꯤ ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯥꯏ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯁꯤ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯆꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯗ꯭ꯔꯣꯟ ꯊꯤꯡꯅꯕ ꯖꯥꯃꯔ ꯊꯝꯂꯒꯅꯤ ꯍꯥꯏꯕꯅ ꯇꯨꯡ ꯀꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯕ ꯉꯝꯂꯣꯏ꯫ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯅ ꯎꯗ꯭ꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤ ꯐꯥꯎꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕꯒꯤ ꯃꯊꯛꯇ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯏꯁꯇꯦꯠꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯇꯥꯒꯗꯕ ꯃꯤꯁꯛꯁꯤꯡꯗ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯇꯥꯕꯤꯒꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯩꯂꯥꯁ ꯁꯤꯇꯥꯔꯥꯊꯤ, ꯑꯚꯤꯖꯤꯠ ꯕꯦꯅꯔꯖꯤ, ꯑꯃ꯭ꯔꯤꯇꯥ ꯁꯤꯅꯥꯅꯤꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯄꯥꯎꯗꯝꯗꯨꯅ ꯄꯤ.ꯑꯦꯝ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯁꯥꯝꯒꯤ ꯁꯤ.ꯑꯦꯝ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ, ꯌꯨ.ꯄꯤꯒꯤ ꯁꯤ.ꯑꯦꯝ ꯌꯣꯒꯤ, ꯒꯨꯖꯔꯥꯠꯀꯤ ꯁꯤ.ꯑꯦꯝ ꯚꯨꯄꯦꯟꯗ꯭ꯔ ꯅꯥꯊ ꯄꯇꯦꯜꯅꯆꯤꯡꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯕ ꯆꯪꯏ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯐꯤꯚꯝ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯐꯥꯎꯕ ꯆꯠꯊꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯜꯂꯛꯂꯤ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯃꯤꯁꯥꯏꯜ, ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯦꯔꯐꯦꯌꯔ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫ ꯅꯣꯡꯁꯨꯝꯒꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ꯭ꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕ ꯌꯥꯔꯣꯏ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯁꯨꯝꯗ ꯅꯧꯅ ꯁꯥꯔꯤꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ꯭ꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯣꯡꯁꯨꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯅꯣꯡꯁꯨꯝꯒꯤ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯂꯦꯝꯕꯝ ꯖꯦꯅꯔꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯡꯁꯨꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯈꯥꯃꯦꯔꯣꯛ ꯌꯥꯎꯅ ꯀꯨꯀꯤꯒꯤ ꯈꯨꯜ 7ꯒ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯄꯥꯏꯍꯟꯗꯨꯅ ꯅꯣꯡꯁꯨꯝ ꯑꯃꯗꯤ ꯊꯪꯅꯔꯤꯕ ꯎꯌꯨꯝꯄꯣꯛ, ꯂꯝꯕꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯟ ꯊꯥꯒꯠꯂꯛꯂꯕꯁꯨ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯂꯩꯔꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯝꯄꯥꯛꯇ ꯄꯥꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯇꯧꯔꯛꯄꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯁꯨꯝ ꯈꯨꯜꯗ ꯁꯥꯔꯤꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ꯭ꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯕꯗꯤ ꯀꯨꯀꯤ ꯌꯥꯎꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯂꯩ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯃꯥꯏꯌꯣꯟ ꯑꯍꯨꯝ ꯊꯣꯛꯅ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯁꯣꯔꯁ: ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ ꯑꯍꯨꯝ ꯊꯣꯛꯅ ꯊꯕꯛ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅ꯭ꯌꯨꯁ 19ꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯥ 15 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯔꯥꯡ ꯑꯍꯨꯝꯗ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯅꯣꯡꯃꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯊꯕꯛ ꯂꯧꯈꯠꯄ ꯇꯉꯥꯏꯐꯗꯦ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯄꯟꯕ ꯇꯥꯔꯕꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯊꯥꯖꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯕꯛ ꯂꯧꯈꯠꯂꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯤꯡꯁꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ, ꯀ꯭ꯔꯤꯃꯤꯅꯦꯂꯤꯇꯤ, ꯂꯣꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯦꯟꯗꯜ ꯇꯧꯗꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ, ꯄꯨꯂꯤꯁꯅ ꯑꯗꯨꯒ ꯑꯇꯩ ꯀꯦꯁ ꯈꯔꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIA) ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBI) ꯅ ꯄꯥꯏꯔꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯆꯥꯡ ꯑꯣꯜꯂꯒ ꯑꯄꯥꯝꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯏꯁꯨꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯕ ꯑꯃꯗꯤ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯕ ꯑꯁꯤꯅꯤ꯫ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯧꯗꯨꯅ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯟꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯍꯜꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯍꯦꯟꯗꯜ ꯇꯧꯔꯤ꯫
ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡꯗꯒꯤ ꯃꯤꯂꯤꯇꯦꯟ ꯈꯔ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫